Leibak ki wathok oikiba kumja lising aniga mapan gi July kun gumdoida khwainamban ima kaithel da laikidaba TH RABINA masung CH SANJIT ki taraga tarit suba ningsing thoram pangthokrai loinana leingak pa singna law and order ngak pa ngamloi dobo oirabadi pham thadok piro haina misi sibu yaningdaba phongdoktuna semkiba JC na demand tawri tawramasi JC against the brutal killing of TH RABINA and CH SANJIT na sinduna Imphal West ki Tauthong Kuno Thamna Pokpi Community Hall da Pangthokimene Thoramadu Gamari Lainana JECC ki Secretary Ahanthem Silan Hai Chahi adugi numit aduda RABINA asi mahaki pikliba machanupaga Khwairambal ima kaithel da pochai leiba chatpada mafam khangdana Haidorakpa nongmai maruna panbadagi laikidabani aduga Armed Forces Special Power Act ki marumda lalhoba namthanabagi namada CS SANJIT su numit aduda nongmaina kaptuna hatkibane Abspagi marumda lamdamasida mihat mipun chathaba amadi nupi angang kaya amabu awafamda tahanduna nena tadaba lamdam ama ohenba haibasi miyamna yaningde tangdu leita daba lamdam ama ohenba haibasi miyamna yaningde haiki lamdamasida irang na maram oiraga relief camp ta leiriba IDP singbu masagi mayumda leihanduna maromdom lepchaba ngamnaba leingak na thabak paikhat kadabani miyamna su Mihut Khanba matamda Laibaki damak kathokpaga loinana thabak tawrakadaba mihut khanminasi haina silana apil tarokle Ekhoi na heka leka tamjabagi thauram masi miyamda kariguma message ama piba ngamna nabagi damak khone jabani tasingna sigumba thaudok mihat pun asi praja miyamge mamang makta da thon base amu hanna thoningde amasung asiguma thabak ase tangduk leita ba punsi leitraba mihoi kayana khamoi sokna masagi amadi RABINA gi sanjit ki wakhalol asida ekhoi hekna hine kakhiba mama kayani maram masina asigumba Armed Forces Special Power Act ki makhada tawrliba thabak sung ase praja miyamna pamde amasung tangduk leita hanba ngamde haibase Koi mayam punamakta paugzen pizabani